Dr. Danavir Singh, social scientist, MD Nazimuddin, advisor Amako, former principal, TM College, Dr. N. Sanato, Manipur OBC Commission, Anwari Nurjahan, President UMDO, Professor Dr. Sebi Shansta Mahasan, MD Mujibur Rahman, retired administrative officer. Awardee waina award lobby na nabagi damak lengbi rekliba khuding magpusu all Manipur art and ka ngasigi function asigi damakta invite fangbiduna loina asigi function asigi live cover Oja kita ngan topik. opening song the all Manipur art and cultures Sinjaba peace and communal harmony haiba award function asigi from lang the lensin chief guest ke from lang the lensin beriba ikai kunna Manipur Pradesh Congress Committee को हान मक्तदा organizing committee की महत्व जरगा तारुप क्वेश्चन जरी Sadar Sahab, Base Maitai Pangal College Principal. Mathanda Siam Sanava Khan. What do you mean about it? That's what I'm going to do. That's what I'm going to do. Mathanda Siam Sanava Khananjari Jitendra Ningomba, Best Social and Cultural Activist Khongman Basikong. Jitendra Ningomba. Agatari, asigi thawrong ki president amadi program. Rizat Khan, Best Board Poet and Costume Khergaon Awang Laikai. Kan na laur o hori. Aduna aidi akoi miyoi samase matam khara hingbase masi oi akoi miyoi bani kalakpa haiba sigumbasi leitragadi akoi miyoi ba adagi tunggi asa leitraba mi adu katamungda mi oiroi
ꯑꯗꯨꯒ ꯍꯥꯏꯕꯗꯤ ꯆꯨꯝꯗꯤ ꯆꯨꯝꯃꯤ ꯑꯍꯜ ꯂꯃꯟꯁꯤꯡꯅ ꯑꯈꯪ ꯑꯍꯩꯁꯤꯡꯅ ꯍꯥꯏꯅꯕꯗꯣ ꯈ꯭ꯋꯥꯏꯗꯒꯤ ꯂꯨꯔꯤꯕꯗꯤ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯇꯧꯅ ꯑꯩꯈꯣꯏꯒꯤ ꯁꯣꯁꯥꯏꯇꯤꯁꯦ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯅ ꯆꯥꯟꯅ ꯆꯤꯟꯅꯅ ꯁꯥꯟꯇꯤ ꯑꯣꯏꯅ ꯍꯤꯡꯅꯅꯕ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖꯁꯤꯗ ꯑꯩꯈꯣꯏ ꯍꯣꯠꯅꯃꯤꯟꯅꯁꯤꯒꯦ ꯍꯥꯏꯕꯁꯤ ꯃꯁꯤꯅꯤ ꯑꯩꯉꯣꯟꯗ ꯑꯩ ꯐꯤꯜ ꯇꯧꯖꯕꯗꯤ ꯑꯗꯨꯕꯨ ꯁꯤꯒꯨꯝꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯅ ꯍꯦꯛ ꯍꯧꯕꯗꯒꯤ ꯍꯧꯅ ꯍꯧꯖꯤꯛ ꯐꯥꯎꯗ ꯑꯥꯔꯠꯁ ꯑꯦꯟ ꯀꯜꯆꯔꯗꯤ ꯍꯥꯏꯕ ꯌꯥꯏ ꯁꯣꯁꯥꯏꯇꯤ ꯑꯃꯗ ꯁꯥꯟꯇꯤ ꯂꯩꯇ꯭ꯔꯕ ꯄꯤꯁ ꯂꯩꯇ꯭ꯔꯕ ꯃꯐꯝꯗ ꯋꯦꯌꯔ ꯋꯤꯜ ꯕꯤ ꯀꯜꯆꯔ ꯀꯜꯆꯔꯁꯤꯗꯤ ꯑꯩꯅ ꯈꯟꯖꯕꯗꯗꯤ ꯁꯥꯟꯇꯤ ꯂꯩꯔꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯀꯜꯆꯔ ꯑꯩꯈꯣꯏꯒꯤ ꯆꯠꯅꯕꯤ ꯑꯩꯈꯣꯏꯒꯤ ꯇ꯭ꯔꯦꯗꯤꯁꯟ ꯑꯩꯈꯣꯏꯒꯤ ꯀꯁꯇꯝꯁꯦ ꯃꯁꯤꯗꯤ ꯑꯩꯈꯣꯏ ꯄ꯭ꯔꯤꯖꯥꯔꯕ ꯇꯧꯔꯕ ꯃꯐꯝꯗꯨꯗ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯂꯩꯔꯦꯅ ꯑꯩꯈꯣꯏ ꯈꯟꯒꯅꯤ ꯍꯥꯏꯕꯁꯤ ꯑꯩꯗꯤ ꯈꯟꯖꯩ ꯃꯁꯤꯅ ꯑꯩꯈꯣꯏ ꯁꯥꯟꯇꯤ ꯂꯩꯇꯦ ꯍꯥꯏꯕꯁꯤ ꯃꯗꯨꯒꯤ ꯀꯜꯆꯔ ꯃꯗꯨꯒꯤ ꯇ꯭ꯔꯦꯗꯤꯁꯟ ꯀꯁꯇꯝꯁ ꯃꯌꯥꯝꯗꯨ ꯐꯖꯅ ꯄ꯭ꯔꯤꯖꯥꯔꯕ ꯇꯧꯔꯤꯕ꯭ꯔꯥ ꯇꯧꯗꯕ꯭ꯔꯥ ꯍꯥꯏꯕꯁꯦ ꯃꯗꯨꯅ ꯑꯩꯗꯤ ꯄ꯭ꯔꯃꯥꯟ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯑꯩꯗꯤ ꯈꯟꯖꯕꯅꯤ ꯑꯗꯨꯅ ꯑꯩꯈꯣꯏ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯃꯛꯁꯤꯡꯁꯦ ꯍꯣꯏ ꯏꯕꯦꯝꯃꯅꯗꯤ ꯉꯁꯥꯏ ꯃꯥꯗꯤ ꯑꯩꯈꯣꯏꯒꯤ ꯑꯩ ꯁꯨꯝ ꯈꯟꯕꯗ ꯑꯣꯖꯥ ꯀꯩꯅꯣ ꯁꯣꯔꯤ ꯑꯩꯈꯣꯏ ꯗꯥꯅꯕꯤ ꯂꯥꯏꯁ꯭ꯔꯝꯗꯣ ꯃꯥ ꯍꯧꯒꯠꯂꯒ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯃ ꯂꯩꯔꯦ ꯆꯠꯈ꯭ꯔꯦ ꯃꯥꯅ ꯑꯩꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯍꯦꯛ ꯍꯦꯛ ꯁꯨꯝ ꯐꯥꯒꯤ ꯇꯧ ꯉꯥꯡꯕ ꯃꯩꯇꯩ ꯄꯥꯡꯒꯜ ꯑꯩꯈꯣꯏ ꯃꯨꯁꯂꯤꯝꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤ ꯀꯔꯤ ꯍꯥꯏꯅꯤ ꯍꯥꯟꯅꯗꯤ ꯃꯩꯇꯩꯒꯤ ꯐꯅꯦꯛ ꯃꯌꯦꯛ ꯅꯥꯏꯕ ꯅꯨꯄꯤꯅ ꯁꯦꯠꯄꯁꯤ ꯃꯁꯤ ꯉꯥꯛꯇ ꯁꯦꯠꯂꯝꯃꯤ ꯅꯨꯄꯤꯒꯤ ꯃꯩꯇꯩ ꯅꯨꯄꯤꯅ ꯏꯟꯕ ꯆꯥꯗꯔ ꯍꯥꯏꯒꯗ꯭ꯔꯥ ꯀꯔꯤ ꯍꯥꯏꯅꯤ ꯐꯤ ꯁꯨꯃꯥꯏꯅ ꯇꯧꯔꯝꯕꯅꯤ ꯑꯗ ꯃꯣꯏ ꯍꯤꯁꯥꯞ ꯍꯥꯏꯒꯗ꯭ꯔꯥ ꯄꯗꯥꯔ ꯍꯥꯏꯒꯗ꯭ꯔꯥ ꯃꯁꯤ ꯌꯥꯝ ꯇꯣꯏꯅ ꯀꯩꯅꯣ ꯇꯧꯔꯦ ꯑꯣꯖꯥ ꯑꯗꯨꯗꯤ ꯀꯩꯅꯣ ꯇꯧꯕꯤꯔꯒꯅꯨ ꯑꯗꯨꯅ ꯃꯣꯏꯒꯤ ꯆꯠꯅꯕꯤ ꯀꯁꯇꯝꯁꯇꯣ ꯃꯗꯨ ꯄ꯭ꯔꯤꯖꯥꯔꯕ ꯇꯧꯅꯅꯕ ꯍꯣꯠꯅꯕꯗ ꯀꯩꯅꯣ ꯇꯧꯕ ꯑꯣꯏꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯍꯦꯛ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯑꯥꯔꯒꯨꯃꯦꯟ ꯇꯧꯅꯕꯁꯨ ꯍꯦꯛ ꯌꯥꯎꯋꯦꯕ ꯑꯗꯩꯗ ꯑꯩꯗꯤ ꯏꯕꯦꯝꯃ ꯑꯩꯅ ꯍꯥꯏꯖꯅꯤꯡꯕꯁꯤ ꯑꯣꯖꯥ ꯗꯥꯅꯕꯤ ꯂꯥꯏꯁ꯭ꯔꯝꯒꯤꯗꯨ ꯌꯥꯝꯅ ꯍꯣꯡꯉꯦ ꯍꯥꯏꯕ ꯅꯠꯇꯦ ꯅꯍꯥꯛꯅꯁꯨ ꯍꯥꯏꯕꯁꯨ ꯆꯨꯝꯃꯤ ꯃꯩꯇꯩꯗꯁꯨ ꯑꯩꯈꯣꯏ ꯀꯝꯃꯨꯅꯤꯇꯤ ꯃꯩꯇꯩꯗ ꯅꯠꯇꯦ ꯇ꯭ꯔꯥꯏꯕꯦꯜ ꯏꯆꯤꯜ ꯏꯅꯥꯎꯗꯁꯨ ꯉꯥꯏꯔꯦ ꯃꯩꯇꯩꯗꯁꯨ ꯉꯥꯏꯔꯦ ꯑꯗꯨꯒ ꯏꯁꯂꯥꯝ ꯙꯔꯃ ꯆꯠꯄ ꯃꯨꯁꯂꯤꯝ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯅꯧꯅ ꯍꯧꯔꯛꯏꯕ ꯑꯩꯈꯣꯏꯒꯤ ꯅ꯭ꯌꯨ ꯖꯦꯅꯦꯔꯦꯁꯟ ꯍꯥꯏꯇꯥꯔꯦꯅꯦ ꯁꯤꯗꯁꯨ ꯑꯍꯣꯡꯕ ꯃꯇꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯍꯣꯡꯕ ꯈꯔꯗꯤ ꯑꯗꯨꯝ ꯂꯥꯛꯇꯕꯗꯤ ꯅꯠꯇꯦ ꯍꯧꯖꯤꯛꯀꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗꯤ ꯍꯥꯟꯅ ꯏꯟꯐꯣꯔꯃꯦꯁꯟ ꯇꯦꯛꯅꯣꯂꯣꯖꯤ ꯍꯧꯖꯤꯛꯇꯤ ꯑꯥꯔꯇꯤꯐꯤꯁꯤꯌꯦꯜ ꯏꯟꯇꯦꯂꯤꯖꯦꯟꯁꯅ ꯄ꯭ꯔꯤꯊꯤꯕꯤꯗ ꯃꯐꯝ ꯑꯃꯗ ꯑꯦꯅꯤꯋꯦꯌꯔ ꯏꯟ ꯗ ꯋꯥꯔꯜ ꯁꯦꯀꯦꯟ ꯑꯃꯒꯤ ꯃꯅꯨꯡꯗ ꯀꯔꯥꯏꯗ ꯑꯦꯗꯚꯥꯟꯁ ꯌꯧꯁꯟꯈ꯭ꯔꯦ ꯀꯔꯥꯏꯗ ꯆꯠꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯥꯎꯈꯠꯂꯕꯅꯤꯅ ꯃꯇꯝ ꯃꯇꯝꯗꯨꯒꯤ ꯑꯍꯣꯡꯕ ꯈꯔꯗꯤ ꯑꯗꯨꯝ ꯂꯥꯛꯀꯅꯤ ꯑꯗꯨ ꯃꯗꯨꯁꯨ ꯏꯔꯣꯏꯅꯅ ꯑꯩꯈꯣই ꯆꯠꯃꯤꯟꯅꯗꯕ ꯌꯥꯗꯕꯅꯤꯅ ꯈ꯭ꯋꯥꯏꯗꯒꯤ ꯍꯔꯥꯎꯕ ꯑꯩꯅ ꯅꯨꯡꯉꯥꯏꯖꯕꯗꯤ ꯏꯁꯥꯒꯤ ꯑꯩ ꯏꯁꯂꯥꯝ ꯙꯔꯃ ꯆꯠꯄ ꯃꯗꯨꯗ ꯊꯥꯖꯖꯕ ꯃꯨꯁꯂꯤꯝ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯃꯥꯒꯤ ꯀꯜꯆꯔ ꯇ꯭ꯔꯦꯗꯤꯁꯟ ꯀꯁꯇꯝꯗꯨ ꯄ꯭ꯔꯤꯖꯥꯔꯕ ꯇꯧꯕ ꯑꯗꯨꯒ ꯍꯤꯟꯗꯨ ꯙꯔꯃ ꯆꯠꯄ ꯃꯥꯁꯨ ꯍꯤꯟꯗꯨ ꯆꯠꯆꯕ ꯑꯗꯨꯒ ꯈ꯭ꯔꯤꯁꯇꯤꯌꯥꯟ ꯙꯔꯃ ꯆꯠꯂꯤꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯇ꯭ꯔꯥꯏꯕꯦꯜ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯨ ꯃꯥꯒꯤ ꯊꯥꯖꯖꯕꯗꯣ ꯃꯗꯨꯗ ꯐꯖꯅ ꯄ꯭ꯔꯤꯖꯥꯔꯕ ꯇꯧꯔ ꯆꯠꯃꯤꯟꯅꯔꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯁꯤ ꯑꯃꯒ ꯑꯃꯒ ꯀꯣ ꯑꯦꯛꯖꯤꯁꯇꯦꯟꯁꯇꯨ ꯂꯩꯔꯕ ꯃꯇꯝꯗ ꯁꯥꯟꯇꯤ ꯂꯩꯔꯕ ꯃꯇꯝꯗ ꯀꯅꯥꯅꯣꯅꯦ ꯁꯥꯟꯇꯤ ꯂꯩꯇꯕ ꯃꯐꯝꯗ ꯄꯩꯁꯥ ꯊꯥꯗꯕꯗꯤ ꯂꯥꯏꯔꯅ ꯁꯥꯟꯇꯤ ꯂꯩꯇꯕ ꯃꯐꯝꯗꯨꯗ ꯁꯤꯗꯩꯗ ꯂꯥꯛꯅꯤꯡꯒꯗꯣꯔꯤꯁꯤ ꯀꯅꯥꯅꯣ पैसा इन्वेस्ट तब ह्यूज इन्वेस्ट तब लायरना लाख फाउबा ममिंग ताबदा ए चलुनु मफम दि चलुनु हारिबा मणिपुरगी एटमॉस्फेयर से अखोय मयाम चंद्रा अहोंबा अमा लाखननाबा ख्वाइदगी पीसफुल ओइबा लेपाक अमनी स्टेट अमनी इंडियाई मफमदा मणिपुर से हाइबसे मसी लाखननाबसे अखोय मयाम होनमिनसी देन अदगी आर्ट सुलानी कल्चर सुलानी इन्वेस्टमेंट सुलानी टूरिस्ट सुला everything will follow automatically अखोयना थिंगबा ngमोयबा अइना थाजजबसे अदुना ngasiगी सुगुम्बा फंक्शनसी यावबा गातंगोरसु फंगजबसे आइदि लाइबक फबनी अन खली अदुना मयाम
पुनमना अपाम खितंग थमजब